Houzik Paubagi Maru Eba Pauda, Manipur Assembly Museum and Archive na, Manipurgi houkhiba leingaklon singgi chatnakanglon sing miyamda khanghannaba kanna hotnari. Ahanba Sangai International Angling Competition, Minister Jayantakumarna houdokhre. Amadi Cyclothon Fuel Conservation Campaign na chahi ama mapung farakpaga mari leinana imphal manungda cycle rally chatkhre. Kurumzari Times of Manipurgi pau mityang tabiriba singbu Bidyapati lambamna taram okjari houzik pau sandokna pizari. Manipur Assembly Museum and Archive na Manipurgi houkhiba leingaklon singgi chatnakanglon sing miyamda khanghannaba kanna hotnari. Ahanba kuidriba museum asida mi yengba lakpagi sangsu hengatlakli. Democracy satpa leibak amada miyamna khanba mihunna leibak ngaktuna sasan salai. Leibak ki yaifanaba thabak thorum amadi miyamgi nungainanaba honai. Manipurna Bharata tillaba matungda miyamna khanba mihunna state asi ngasi phawba salai duna lakli. Democracy ki fazaraba masat asida state asibu lengak lamba lusingba sing asi kana no haiba khangba haiba si yamna tangai fade. Handakta October 19 da Manipurgi Governor na Manipur Legislative Assembly Museum and Archives houdokhre. Museum asina state asigi fazaraba houkhiba rajniti ki machat miyamda uhalle. Hiram asida museum asigi assistant curator Surbala Sagon semga unabada museum asina Manipurgi rajniti ki puwari ama miyamda khanghannaba honabani. Leibak sasan tawkiba kayagi recording thambani haiki. Staff singina ex-members, mayung that documentation, photo documentation, video documentation, I'm told matunda. Apena hazek gallery punna tara outdoor gallery speaker Hana tengomba pudi replica ambassadors siaro tara punna singai sengkapangam zakibani. Assembly Hall, Speaker Gallery, Governor Amadi State Minister Gallery, Art Gallery, Gallery of the Chairman Hill Area Committee, Deputy Speaker Amadi Secretary Gallery, Committee Room, Sound and Monitoring Unit, Anthropological Gallery, Audio Visual Room, Outdoor Gallery, Hallway, Library Research and Archives Division, Miyamgi Mihut Oina Kakiba, Nupi Mihut Singh, Laikidraba Chief Minister Oikaba Singna, Selamba Pizol Singna, Museum Asigi, Topa Masak Amatakli, Guy Lexa Oriba, Grihabala Waikomna, Museum Asida, Mapan Mio Yauna, Masak Naibakea, Leptana Lakli, Lamdam Sigi Politician Gipuari Singh, Yariba Makai, Khanghannaba honai, Haiki. Photo, we have demonstrated over the other scene and see the smile where many legends might talk and I want to laugh at the when I'm a little which another when I had a coming but what too later that the answers and after me. Makata na mahang na hai museum asida thamliba masak sing asi oinanaba honabada awaba kayasu thengnaki pungning thauna kayasu firakhi. Assistant Curator Surbala Sagon Semna, Museum Asida, Ahen Bakaya Hapsin Naba, Taurang Lady, Miam Namafam Asida, Lakpiu, Amadi, Khanghannaba Honabiu, Haiki. The common people, the students or scholars or Moy Mayam Singers, Hectanga Ying Baba, TV, the session from the Matanda, Adumatam the Ying, but they had a Karanta, Assessor Wangamde. Adu nangam da banam o dina houzik se adu do mi amana changa aga si daisina na ruling company seno opposition moi gi decorum na si moi de sugum sumu code of conduct like haibagi adu highlight to se si masina main attraction point na the future plans like the high tech technology hapaga kitang interactive o hinbado ha museum ne haraga ko di old school haibagi just yenga ga wali lira to panata just
visitors in the involvement to holaga interaction do hen entertaining zu ohinabagi adumai future plans so lai museum asida yengba lakpa mahiroi sing na hai political gi oiba museum asi ubada asuki matik nungai kanaba kaya phangba ngamle hai ki assembly hall maning sida kamaina phamba ane hana na kamain toramba amadi masida leirami ba thaina degi hongna leiraglawa pochai mayam ama adegi thaina gi assembly da leiramba pochai adegi magi darbar gi sia sang sing mayam mo ubada isa yam mai foundation museum assembly han oiramasu assembly gi matung da museum on oira pasa yamna bai yamna magun oina magun nei boni haidi thaina gi board the Thailand legislation work on democracy work on the Sidolemo company. Archive asina horuk deba mahiroi sing da natana tonga tongan ba miye kya da choidena baki kanaba amadi firagani. Cameraman Sarat Chandagaloina Odam Jariba Nabukuma Kagopom Tanso Manipur Imphal. Manipur Sangai Festival gi saruk ama oina All Manipur Angling Association na sinduna first ever Sangai International Angling Competition lisingani tara nipan ngasi kangla gi awang thangba thangapa ta Art and Culture Minister Jayantakumarna houdokhre khoichopa mioi samri na saruk yaduna pangthokhiba competition adu houdokleduna Minister Jayantakumarna khoichopa haibasi artistic oiba masana amani haiki mamangi chahi sing da yauba Sangai Festival gi da की पार्ट में मधु कोयरम दे अदु अदक चाहिए दे की अदु अदु को इंट्रोड्यूस तो हम सुन मथंग चाहिए इलाका तो चाहिए सुनना ममुके है न चाउना मधु इवन इंटरनेशनल लेवल हो गया ना अदु एक्सपोजर तो हम न बाद न कन होना चाहिए है बेटा अदु हाई डिमांड कोर्स में से की आर्ट्स एंड कल्चर की डिपार्टमेंट के डायरेक्टर सो इतना शिवदा शर्मा सो ममसन सो मणिपुर इंग्लिश एसोसिएशन की होजी जी मकी प्रेसिडेंट जो होइबो अदुगा लैंगना सिदल लाई बसिंग से मसे मोय अराउंड इंग्लिश एसोसिएशन मेंबर्स अराउंड 300 मुले बट सेदा गेदर तो मकी क्राउड तो मसम सेदा कंपटीशन तो से मे बी अराउंड 1500 तो दैट मींस यामना पामना मकी पोट नमो ओइरे आइदे बन अदु मदुगी पोट ओरा बनिना ना भाबा ना हाइबे चिमदे हॉबी खतबा अदु मदुना योलगा चाने हनतबदा इट इज सम सॉर्ट ऑफ यामना आर्ट सुइबा दगी यामना कल्चर कनोम सुइबा कोई मणिपुर प्रॉब्लम दे सु वेल पॉसिबल मसे प्रमोट तोबा सु चंगब्रा कंजबा दे मणिपुर नतना इंडिया म मतुम जगह दा सु इंटरनेशनल ये तो जगह सिंग सु ना भाबा पोचोपन हाइबसे यामना नुंगाइबा Competition asida makok mathang taraba singda lupa lising yangkai lising kuntra amadi lising kungi mana thamli competition asigi nini sanba numitna loktak ta fangthok lagani Cyclothon Fuel Conservation Campaign na chahi ama mapung farakpaga mari leinana imphal manungda cycle rally chatkhre Chahi amagi mamangda Revenue CAF and PD Minister Karam Samna houkhiba Cyclothon Fuel Conservation Campaign na chahi ama pharakpabu ningsingduna ngasi Indian Oil State Level Coordinator na sinduna Hotel Imphal da achamba thorongga loinana Imphal manungda Minister Karam Sam yauna cycle rally chatkhre Minister Karam Sam na thoram aduga mari leinana hai lamdam asida lairiba miyamgi wakhalda cycle thoba haibasi hanthaba thakni haina aranba wakhalon amada chatli masimak yamna aranba wakhalon amani cycle thoba haibasina haksang bu phahanbagi mathakta environment friendly su oi kana bamaram kaya asina lamdam asida lairiba praja miyamna su yariba makhai cycle thobiu cycle thobagi hainabi thamduna haksang amadi environment pu kanna ba hotnabada saruk yabiu haina mahangna appeal su tawkhi aina handak SDC office ama aigi kendra lilong sajingda satpakanda ugai na diena sangde aina cycle thoba satpada Numitu buti aina hanga khara warpaga up and down thoboda aingon na kitang waba pharaga phawi anunga laga de haksang aso ka dik yang e cycle thowi kana bu adu da dum khangre haksang gi wai aduna wafam graji thamjaba ga loina na ngasi IOC ki official aduga distributor maruma pang sing aduga koi narol sing aina di media su yong thobi ona ai bani adu thobudi ngomoi moi di camera nu mera pai di na aduna Masiki Paujel say, Harki state singi manungda. Why did cycle to state to Manipur no in jail?
Thauram aduga mari leinana pangthokhiba cycle rally adu Indian Oil AOD State Office ki CGM Uttiya Bhattacharya na Hotel Imphal North AOC dagi lamthaduna khongnang ani karak Lila Singh khongnang khong Khuyathong Kanglapat lambi Nitai Pat crossing Sanjen Thong Palace Gate Chekon Minuthong phauduna laklaga Hotel Imphal North AOC da amuk panthungpham oiki Paugi marak thatna break macha matang lozari. Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Breaking matunga taram na okchari, Directorate of Health Services ki meeting Makhada Imphal West Student Club Kumbong amadi the Association of Manipur Diaspora Pune na sindona nomig oibe health awareness kam CM Heights enrollment camp ama ngasi Kumbong Bazar Community Hall the houdokhre thauram aduda Lok Sabha gi MP Dr. T Mainia Tourism Corporation of Manipur Chairman MLA S Ranjan IWSC gi President Oinam Samarendrana mathang sitna athoiba mitunglen thauram mapu amadi Ahanba mitunglen oina saruk yaki loinana resource person kayana haksel gi matangda marik jumba wafam kaya phongdoknaki thauram aduga mari leinana IWSC gi President Oinam Samarendrana miyamda CM HT gi pausel pirakli Housing Manipur da Kwaidagi Konikina Makalgi, Lena Makam Mayam Lere, Ado Nadriga Matokram Naroi Dagi, Amadin Nadan Lagadagi Hibasigi Maruiba, Hill Awareness Programming, a sea Imphal Students Club, Kumbongamadi, Aman Pune, and in Kusamar Syllabacy. Ado Mui Banita, the Bungam Donina, Kayumakoya Nagita Ragadi, Naravatunga Matokram lying Gadagi Hibasiki, and Superstem Kulasi. Ado Nabamatam says Taikon lying by Hibasa, so financial problem of Fiesta, we may Punamana, Ado Pesasna. Amdragadi, Ekoi Mipung Imung Kudimona Maseko Viato, Miadubo, Namdaba, Achova, problem pest of Kumatamdi, Housing Manipur Fali, Vatumbas, Minister Gilisting Makasista, Minister Gi, Helki, Tengbang, Hibaskim, Sigi Makasista, Lamdamus Sundala Riba, Praza, Kwaiki Vigamadi, Laiba, Imung Manung, Koikudimata, Dugumba, Chokotemba, Fakin, Awareness Program, Number 1, Queen Assistant. Aina Tinkraba Lalholup United National Liberation Front UNLF ki Yankai gi Mari Suba Mapok Kumon Palan Thauram gi Mangoinana Lup Asiga Central Committee gi Maikai dagi Lamdam Asigi Miyam Amasung Yawal Yahu Sangliba Singi Mafamda Yaifa Fauzal Pirakli Rotary Club of Imphal Amadi Rotary Club of Polo City Imphal na Sinduna Rotary International District 3240 gi District Governor Dr. Jayantakumarna Okpagi Thauram ama ngarang Mantri Pukhida leiba Rotary Multi Service Center da pangthokre Thauram aduda wangang duna Dr. Jayantakumarna na Rotary Club na miyamda Kunaida asigi damag daita lahoning bagi itil piriba ni haiba wafam magna haiki A wonderful theme that our Rotary International President had given us. Be the inspiration. Why is it wonderful? Because the simple reason is that it tells us all. It tells us all about Rotarians. It tells us all about Rotary clubs. It tells us all about everything we stand for. We are the inspiration.
we will be the inspiration, and we always aspire to be the inspiration. Thauram aduda Rotary Club Imphal Secretary Manish Jain, President Dr. T.S. Sudhiranjan, Zone 9 the Assistant Governor T.H. Arun Kumar, Rotary Polo City President Pradeep Maitram, Amadi Secretary Joy B. Haikruzamna President Member Oina Sark Yaki, Amadi Thauram aduki Saruk Ama Oina, Rotary na Piba e watching Kusinaki. Amukahanna break amatangalogzari. Amukahanna taram na okchari amadi pau makata na pizari. Saina da tang na fangba ma nga makal ama oiriba Chinese sturgeon sirak pagi dagi. China gi Hubei province da thong semgat chagat pagi thabak lefan khre. Hiramasigi matang da investigation team gi matung ina thong sabagi thabak adu miyam gi wangmada lam khopchinduna jingjau shahar da chathakibani. Panbayabadi Chinese sturgeon asi yajang chorel da pollution Wangakpa kahenanga favgi thabak chacharakpa amadi chauraba hydroelectricity dam sajilakpa mana maram oiduna mangkhiba yabagi fibam da leiribani mamangdasu baizi dolphin youngsters mermaid hainasu khangnaba nga makhal asi malemdagi mangkhiba leikhrabani loinana International Union of Conservation of Nature gi matung ina China da fangba sanga amadi mana masing Lising amaga supna marifu manga malem dagi mutki gadoraba species ki list yawi hairi. Pradhan Mantri Narendra Modi ne Mizoram da mahaki Ahanba mikhal rally houdokhre maikai amarom da Congress Party su rise aduda assembly gi mikhal naksal lakpaga loinana campaign kanna chathari. Awang nongpok raja singi manungda Mizoram di Congress Party na lengak pairibani Pradhan Mantri Narendra Modi na rally aduda Congress Party di divide and rule policy ngak na chatpa party ni haina maral sikre BJP di mipum khuding maki sakhot na naba hotnariba party ni nakal amaromda UFA gi chairperson Sonia Gandhi na lakliba Telangana Assembly mikhal gi namak mahaki Ahanba poll rally da warol pigadauri. New Delhi da Sagol Sen nimita pangthokhiba India Today State of the States Conclave 2018 gi thauramda Tripura gi sarkar bu thagatningai oiba mawongda chakhut thaurangi thabak tawbagi damak manafi khre official singna phongdorop gi matung ina Uparashtrapati Venkaiah Naidu na raija adugi hiram khudingda laukholakpa chakhut thaurang infrastructure amadi khwaidagi phibam phagatpa apikpa raija gi kanglupta trophy adu Tripura Bhavan gi special residential commissioner Somya Gupta da khusinnakhibani hairi. Ngasi phongkiba pause singda kari kari maro iba pau yauribagi haibadu amuktang punna khangminase. Sangai Express, Polo Tournament, Sumo Wrestling, Cherry Blossom Festival houdokhre. Oni khanghannaba pukchel sengna hotnaminasi Chief Minister Ozoi INC gi MP Mirep oina thokadoribra. Sumo Wrestling gi demonstration houdokhre. Manipur Cherry Blossom Festival su houdokhre. Bokda Fam Polo International Tournament houdokhre. Akhoi gi poni khanghannaba policy ama semle Chief Minister. Manipur Sangai Festival lisingani taranipan. Cultural program singna miyam gi pukning chingsilli. Minister Biswajit na Maugeta Cherry Blossom Come Flower Festival houdokhre. ILP gi matang da leaders meet pangthokre. Naharol gi thodang malem gi leibak kayada Manipur da thajaba hengatlaktuna mateng piningliba singgi thajaba manghangumsi Chief Minister. Mairkong World Boxing Championship ki final changkhre. ILP gi bill SNPV naba president ta taksilugani. Miyoibana miyoiba khunai gi yaifana ba thabak taurabada Manipur chawkhat mai kaida changsingani K Sham. Huyen Lan Pau Sangai Festival da Ahanba oina sumo wrestling pakthokpa houdokhre. Chief Minister Japan amasung Manipurgi mari hena chesin hannaba leingakna hotnari. Kumja lisingani kunthra da India gi mioi million marifudara nipan diabetes naragani. Works Minister na Mauda Cherry Blossom Festival houdokhre. President di Manipur People Bill gi SNPV naba taksiluba haina warep nakre. JUF ka kapnavda NSCN IM gi kadarama sire. Sana Leibak Manipur People Bill Lisingani taranipan ayaba pivinaba President taksilagani JCILPS.
Kaupumda ZUF IM Amukasu Khutongnakhre IM gi kadar ama sire. ECL Express Minister Jayantakumarna Kanglada Sangai Photo Festival Lisingani Tara Nipan houdokhre. Photo Festival the yauriba atang photo sing asina aikhogi ipa ipu singa mikha pondana lerami haiba tai. Chief Minister na train thoisuba Manipur Polo International Tournament ngarang houdokhre. Iraibak Added College Mari leinakna loksindrabadi akanba khongjangi semsare. Manipurgi tanglaba sagol poni kannaba pukchel sengna hotnaminasi Chief Minister. Japan ga afaba mari thamnaba Manipur sarkar na hotnari. Aroibada maroiba pau amuk hanna. Manipur Assembly Museum and Archive na Manipurgi houkhiba leingaklon singgi chatnakanglon sing miyamda khanghannaba kanna hotnari. Ahanba sangai International Angling Competition Minister Jayantakumarna houdokhre. Amadi Cyclothon Fuel Conservation Campaign na chahi ama mapung farakpaga mari leinana imphal manungda cycle rally chatkhre. Hauzakidi Manipuri pau matang sa loisinjare Ahanba pau ga loinana numidang pung mapal dang phangbigani.